Manipurda houjik kanglup anigi marakta thokliba hatna sunaba yumai thabagi thabaksing leptana chathariba thouwong asida khudong chaba louduna China amadi Pakistan anina khut changbagi mami chauna taba leire haina CNN News 18 na intelligence ki source code tawduna fonglakhrei pau asigi matong ina China amadi Pakistan anina Nepal lomdagi khut sukhulai kaya amadi Myanmar ga tainana leiriba Manipurda drug lalon itiki thabak chathahanduna Manipur bu mai hauna chakhanbada mateng pangli hairi Masigi mathakta Manipurda leiriba radical groups singda China nan lalon itik toba Nepal macha singbu spy oina sisinaduna Manipurda sel thadaba khaktanatana China ki secret service su thamle haire haukiba July 13 ta khulai matik chana paiba Myanmar da ki changsilakpa mioi kanglup amana moreda kuki singa khutsamnaraga meitegi yum kaya mai thakibagi thaudok laikhrei tongda thaudok aduda sisina khiba khut laising adu China da saba ngaktani haiba khangba ngamkhe Handak thokliba hatna sunabagi thaudok asina China amadi Pakistan anina Manipur ngamkhaigi crisis ama thokhanduna anoba atopa Kashmir ama semnaba hotnare haina pau asina makhatari